Yaingangpokpi irang kanba area da houjik Leiriba security force asi Louthoklaga Kuki Phurup ka Yanaba security force na mahut Singadoure hairiba wapham asi Aranbani haina Lamlai AC MLA Kh Ibomcha na sengdorakli wapham asi ngasi wangkhaida leiba panthoibi arcade ta numit mangani chupna chathagadaba with pattern designs and implementation under NHDP haina mingthonba training program ama hongdokpaki thauramda mahakna phongdokhibani Manipur lengaki Directorate of Handloom and Textiles na sillaga pangthokpa thauram aduda MLA Ibomcha na hai Yaingangpokpi area da security force leiba haukhibadagi ngasidi nomai kapa lepkhre mafam aduda leiriba security force Louthoklaga Kuki Phurup ka Yanaba security force na mahut Singadoure Hairibasi Aranbani mahakna mari leinaba authority singa wari sanabadasu asigumba wapham amata leite khudong chadaba area da mathau tawriba security force ke personnel sing asi makhoigi routine oina mahut sinnabadi lei houjiki luraba tanfam asida isa gi wapham thadoknaraga lamdam asigi damak amata oina lepminasi haina mahakna appeal tawki Thauram aduda Manipur Handloom and Handicrafts Development Corporation Limited ki chairman su oiriba MLA Ibomcha na makata na hai Manipur da Leiriba phisabi singi thabak thauram kaya mai paknaba amadi makhoigi market ningthina leihannaba hotnaraga lakli Chief Minister gi Secretariat yauna Manipur da Leiriba lengaki tongan ba department ki office singda Manipur na puthokpa handloom and handicraft ki potlam sing Manipur Handloom and Handicrafts ke potlam sing season nagadabani haina order thokpa leikre masiga iroinena phisabi singda raw material asi ataba mamalda phanghannaba CM yarn scheme asi haudokhibani aikoi gi handloom and handicrafts ke potlam sing asi yamna demand lei adubu mapan lamgi machine na saba potlam sing asi mamal hongthana phangba maramna khudong chadaba kharadi adumak thengnadaba natte pumnamak sing asi oidunasu aikoi fisalonsa gi thabak asi hena pangthoknaba hotnasi mahaki maikaidagisu fisabi singi damak ahenba thabak khara tawgani haina MLA Ibomcha na makhata khi akhoi leiriba akhoi gi jati gi leiriba lon adagi dharma mayek sina singba akhoi gi sagonariba aduga madugi posak singuna khoisi Pitribi da jati mani haina taiba posingdo madubu nungsiba samna haida khoi nation fast kai sina khwaidagi hena akhoi gi tongan ba isa gi interest aidi lanai gi oiba group gi oiba adai ethnic group gi oiba adai political gi oiba religion gi oiba simba lairibe interest mayam se sigi punamak sigi mathakta aigi leibak na lumi aigi jati na lumi haina khanbase masi aidi khar watpara haina ai khalli Thauram aduda saruk yakiba handloom and textiles ke director ke Lamlai na hai Manipur ge handloom and handicraft ke potlam sing asi atopa lebak singda yauhannaba export acceleration mission gi thaurang asi paikhat ba hore Dubai da Manipur Handloom and Handicraft Corporation ge business center ama hang ba haibasi ekhoi gi pandam ne masida Imphal da ge handloom and handicraft ke potlam sing Dubai da puduna Manipur gi red ta phanghangani potlam sing asi puthok pushin tawbage senfam na lengak na puthokadabani thaurang asi lakadaba Senba Chahidagi Haunaba Manipur gi Chief Minister da proposal amasu tharagani Export Acceleration Mission asi mai paknabagi damak lamdam asigi fishabi lising yangkhai gi export ke potlam sing khaktamak sanaba haiduna pandam thamle madugi damak ayamba thaurang tawre haina Lamlai na makhata khi ara khoi gi leja pochidi akoi da jati khuri makki tongan ba phurup ki masa gi lejari ba maye mason phi gi maming mayam je khoi correction torakanda madu maming mathadu karamai maming tholino karamata hawakibano karamatam da masi sinarbino kai dong da sinaribano mayam sigi archiving se sembalakanda maduna akoi da makta akoi gi lannama sanaguma lannama khoi preserve toge haibege akoi gi pandam do sembalakune khoi di ada masi digital oina archive sembal taragadi lak matung da lakada generation khuri maktasu charon suron khuri maktasu masi design ji laura kanda bisa sa to bose koi halamanna sahi yangkhai mangda sumai sarambore haibase ki digital archives da madi once ko loina upload to rakanda masi ki data am hakko kragadi koi si manipur se
ꯃꯗꯨꯒꯤꯗꯃꯛꯇ ꯑꯍꯥꯟꯕ ꯁ꯭ꯇꯦꯠꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯟꯅ ꯁꯦꯝꯒꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯍꯟꯗꯛꯀꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯌꯥꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯀ ꯑꯣꯖꯥꯒ ꯏꯔꯣꯏꯅꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯤꯗꯕꯦꯛꯁꯤ ꯃꯇꯤꯛ ꯆꯥꯅ ꯐꯪꯕ ꯉꯝꯃꯒꯗꯤ ꯔꯤꯖꯜꯠ ꯑꯀꯥꯏꯕꯤꯡ ꯇꯧꯕꯁꯦ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛꯁꯤ ꯄꯤꯕꯤꯔꯀꯥꯟꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯜꯂꯝꯗꯥꯏꯗꯨꯗ ꯑꯩꯈꯣꯏ ꯆꯦ ꯑꯃꯃꯝ ꯊꯝꯖꯔꯝꯒꯦ ꯑꯗꯨ ꯏꯁꯥꯒꯤ ꯀꯃꯦꯟ ꯑꯃꯃꯝ ꯏꯕꯤꯌꯣꯕ